ꯀꯩꯅꯣ ꯁꯤꯗ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯆꯩꯔꯥꯎꯕꯩ ꯄꯣꯠꯇꯤ ꯂꯩꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯅꯣꯏ ꯂꯥꯛꯑꯒ ꯍꯥꯕ ꯌꯥꯅꯕꯅ ꯑꯩꯅ ꯆꯥꯛ ꯂꯣꯏ ꯂꯣꯏꯔꯕꯅꯤ ꯏꯃꯥꯅ ꯉꯥ ꯇꯥꯍꯧꯔꯤꯕꯅꯤ ꯑꯗꯣ ꯀꯩꯅꯣꯕ ꯅꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯑꯩꯁꯦ ꯔꯤꯛꯁꯣ ꯊꯧꯔꯒ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯒ IAS ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯤꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯈꯤ ꯉꯁꯤ ꯑꯩꯅ IAS ꯑꯣꯏꯔꯒ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯁꯤꯟꯃꯤꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯇꯥꯛꯏꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯕꯨ ꯀꯔꯤꯒꯤ ꯁꯦꯀꯨꯔꯤꯇꯤꯅ ꯄꯨꯌꯣꯝ ꯌꯣꯝꯁꯤꯜꯂꯒ ꯂꯥꯛꯀꯗꯣꯏꯅꯣꯕ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯗꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣꯝꯇꯪꯗꯤ ꯈꯨꯗꯣꯜ ꯇꯝꯃꯨꯁꯦꯅ ꯑꯁꯤ ꯄꯨꯔ ꯂꯥꯛꯏꯅꯦ ꯑꯗꯨꯕꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯃꯌꯥꯝ ꯂꯩ ꯈꯨꯗꯩꯔ ꯀꯩꯅꯣ ꯃꯆꯥ ꯑꯝꯇꯪ ꯄꯨꯔꯛ ꯌꯥꯕꯗꯨꯕꯨ ꯁꯤꯗꯤꯅꯦ 2 in 1 ꯅꯠꯇꯦ ꯀꯔꯤ 101 ꯅꯦꯃꯦ ꯐꯤꯁꯨ ꯁꯨꯒꯅꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯗꯣꯏꯅꯤ ꯂꯣꯏ ꯌꯥꯗꯣꯏꯅꯦꯃꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦꯁꯦ 띵동